ada umbrella makas di umbrella ta ai camera se ni pura makas se na di ura mara ada Mayam yang kui re ai video se thangat ta ba ka kui ka video se ada thangat padi le pe ya de YouTube ti thado oi ko matam dam leira kui na leira se video di dum thangala kani phakang le YouTube se thado oi ko Halo Mayam puna mapu Meitei channel mong channel da Mayam puna mapu taram nom chari Mayam kui re matung da mong sulai ni ko video thangat pangom da na dum leiba ko ngasi di thangat lagi na video se YouTube se ju ko ing de ko pamje ba ko bani na du na ngasi di kai gin hai daga na aina ne fi tu bagi dum yaw thangat la pani ko ai video se du na ai ngasi se dum fi tu bagi oi de ni ado Mayam se ni fi se yam kuida ba matung yam kuida ba kini ko ina kuida kana kuida ise ena lena pane ba he frog ki type ta tu ga ina hadi ai palar dukan ta to sin ya set to no olang tha ta sunu ngai ne olang tha ho da na hodi nam da changa ga tu de me nam da changa ga tu de nam da adu tu bagi oidani Mayam adum video se kuina leiraga thangala su ko Mayam ni video to bi gano ko yin ko ai subscriber di adum khaga ta na dum hena te ko ada aina video toina thangala ga ate ga su hende ni ada video di toina mo thanga pangam ja da ada thangat kani dum sangak ko da ba ada video se dum asigi video se mathang adum yemina si ko Mayam Mayam matak thangba side di kakpa lo hai ko matak di thangba di kakpa di video lo haude ada makhagi hoji umbrella ta bi kakpa se siana kal yamna su chon han da bi da yung Diba? Mayam khara tukhatle ko hoji se fita hamna bagi hana sem hige
कुर्ता पानवी हाना सेमी एदो कइनोने अनारकली हाइबा अनारकली स्टाइल ले पुबनिया अनारकली नेक हाइता मैं हौजिक फुरित से खुदांग हापिएगो आई फुरित से खका तुखतलगा वीडियो फजना तुबगी हौबगी वीडियो दे नमहौद्रेबो खरा हौगलपैदो हौजिक खुदांग हना हपचनजगिगे तु लोरगा फजना यंगनजरकेगो खुदांग से आइना आइदि सिगा पंबोमदने कुची कुची खरा पोमलप तौना हापिदो अदु ओइन हपचलगेना आइना दुना सुमाइना ओइना कपचरबो nang hapige ko mayam deidi shortcut ta haptrobani kudanga se kena tawdabida azang bida loisangra loira be monga
amakakti panba loirado. Hojik amakak amuk palakhiye. Kita siapa gitu kan? Sebenarnya tapi yang kan bau tuh dah, ada tuh di bawah sih, mau salah gitu.
ꯐꯤꯗꯣ ꯐ꯭ꯔꯣꯛꯁꯤꯒ ꯂꯩꯖꯔꯦ ꯃꯌꯥꯝ ꯑꯩ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗꯗꯤ ꯀꯥꯞꯄ ꯅꯪꯉꯛꯇꯦꯕ ꯄꯨꯔꯒ ꯑꯗꯩꯗꯤ ꯄꯥꯔꯂꯔ ꯆꯠꯀꯦꯅ ꯊꯦꯡꯉꯦꯅꯀꯣ ꯐꯣꯠ ꯂꯥꯛꯑꯦ ꯑꯗꯨꯝ ꯂꯤꯁꯜꯂꯒ ꯑꯗ ꯑꯩꯅ ꯌꯧꯔꯒ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯨꯔꯒꯦꯅ ꯑꯗꯨꯅ ꯃꯌꯥꯝꯁꯤꯒ ꯂꯩꯖꯔꯦ ꯑꯩꯅ ꯉꯁꯥꯏ ꯇꯨꯈꯤꯕꯗꯣ ꯂꯤꯠꯄꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏ ꯀꯣꯇꯣꯟ ꯑꯣꯏꯕ ꯐꯤꯅꯤꯅꯀꯣ ꯑꯗꯣ ꯐꯤꯁꯤ ꯌꯥꯝ ꯀꯨꯏꯅ ꯃꯃꯥꯡꯗ ꯂꯧꯈꯤꯕ ꯐꯤꯅꯤ ꯑꯗꯣ ꯇꯨꯕ ꯉꯝꯗꯅ ꯂꯩꯕꯗꯩ ꯍꯥꯏꯁꯤ ꯇꯨꯗ ꯌꯥꯗꯦꯅ ꯂꯤꯠꯊꯣꯛꯇ ꯌꯥꯔ ꯇꯨꯗ꯭ꯔꯗꯤ ꯂꯤꯠꯄ ꯐꯪꯉꯔꯣꯏꯀꯣ ꯑꯗꯨꯝ ꯍꯧꯖꯤꯛꯇꯤ ꯅꯨꯡꯇꯤꯒꯤ ꯗꯦꯂꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯅꯤꯅ ꯐꯤꯁꯦ ꯌꯥꯝ ꯆꯪꯉꯦꯕ ꯑꯁꯦꯠꯄ ꯑꯝꯇꯁꯨ ꯑꯗꯨꯝ ꯁꯦꯠꯅꯤꯡꯉꯛꯇꯦ ꯑꯗꯨꯒꯗꯤ ꯇꯨꯔꯤꯉꯩꯗ ꯀꯟꯊꯤ ꯀꯥꯅ ꯇꯨꯗ꯭ꯔꯗꯤ ꯉꯝꯃꯔꯣꯏꯅꯦꯕ ꯋꯥꯔꯤ ꯇꯨꯊꯣꯛꯄꯅꯤ ꯃꯌꯥꯝꯗꯣ ꯅꯦꯛꯁꯤꯅꯅꯦ ꯑꯅꯥꯔꯀꯂꯤꯒꯤ ꯅꯦꯛ ꯁ꯭ꯇꯥꯏꯜꯗꯨꯅꯦꯕꯀꯣ ꯁꯤꯗ ꯁꯨꯃꯥꯏꯅ ꯐꯤꯇꯥꯃꯛꯀꯤ ꯂꯦꯗ ꯄꯥꯝꯕꯣꯝꯁꯤꯅ ꯑꯩꯈꯣꯏ ꯈꯤꯇꯪ ꯄꯞꯁꯤ ꯈꯤꯇꯪ ꯍꯥꯏꯐꯦꯠꯇꯪ ꯇꯥꯏꯌꯦꯕꯀꯣ ꯑꯗꯨꯅꯤ ꯃꯌꯥꯝꯗꯣ ꯑꯗꯣ ꯑꯝꯕ꯭ꯔꯦꯂꯥ ꯃꯈꯥꯁꯤꯗꯤ ꯑꯝꯕ꯭ꯔꯦꯂꯥ ꯇꯥꯏ ꯑꯩ ꯀꯦꯃꯦꯔꯥꯁꯦꯗꯤ ꯄꯨꯔꯥ ꯃꯈꯥ ꯁꯦꯡꯅꯗꯤ ꯎꯔꯝꯃꯔꯣꯏ ꯑꯗꯣ ꯃꯌꯥꯝ ꯌꯥꯝ ꯀꯨꯏꯁꯨ ꯀꯨꯏꯔꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯊꯥꯡꯒꯠꯇꯕ ꯀꯨꯏꯔꯦꯀꯣ ꯚꯤꯗꯤꯑꯣꯁꯦ ꯑꯗꯣ ꯊꯥꯡꯒꯠꯄꯗꯤ ꯂꯦꯞꯄ ꯌꯥꯗꯦ ꯌꯨꯇꯨꯕꯇꯤ ꯊꯥꯗꯣꯛꯑꯣꯏꯀꯣ ꯃꯇꯝ ꯂꯩꯔ ꯀꯨꯏꯅ ꯂꯩꯔꯒꯁꯨ ꯚꯤꯗꯤꯑꯣꯗꯤ ꯑꯗꯨꯝ ꯊꯥꯡꯒꯠꯂꯛꯀꯅꯤ ꯐꯠꯂꯥꯎꯅꯗꯤ ꯌꯨꯇꯨꯕꯁꯦ ꯊꯥꯗꯣꯛꯑꯔꯣꯏꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯃꯌꯥꯝꯅ ꯎꯕꯤꯗꯕ ꯈꯪꯕꯤꯗꯕ ꯂꯩꯔꯒꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯎꯕꯤꯕ ꯇꯥꯔꯒꯗꯤ ꯆꯦꯅꯦꯜꯁꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯑꯗꯨꯝ ꯑꯩ ꯐꯤ ꯇꯨꯕꯒꯤꯁꯨ ꯑꯣꯏꯅ ꯊꯥꯡꯒꯠꯂꯤ ꯑꯗꯨꯝ ꯀꯣꯏꯕ ꯆꯠꯄ ꯑꯩꯒꯤ ꯑꯗꯨꯝ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯨꯍꯣꯡꯕ ꯂꯩꯗ ꯑꯩꯒꯤ ꯃꯔꯤ ꯃꯇꯥꯏꯁꯦ ꯄꯨꯝꯅꯃꯛꯁꯨ ꯂꯣꯏ ꯁꯨꯅꯕ ꯊꯥꯡꯒꯠꯂꯤꯀꯣ ꯐꯤ ꯇꯨꯕ ꯈꯛꯇꯒꯤ ꯑꯣꯏꯅ ꯊꯥꯡꯒꯠꯀꯦ ꯑꯗꯨꯁꯨ ꯉꯝꯗꯕ ꯑꯗꯨꯅ ꯑꯗꯨꯒꯤꯁꯨ ꯑꯗꯨꯝ ꯊꯥꯡꯒꯠꯂꯦ ꯆꯠꯄ ꯈꯣꯠꯄꯁꯨ ꯑꯗꯨꯝ ꯊꯥꯡꯒꯠꯂꯦ ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯂꯣꯏ ꯁꯨꯔꯦꯕ ꯃꯤꯛꯁꯅꯦ ꯑꯩꯒꯤꯁꯦ ꯕ꯭ꯂꯣꯛꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯀꯔꯤ ꯅꯨꯃꯤꯠꯇ ꯊꯥꯡꯒꯠꯄ ꯉꯝꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯣ ꯑꯗꯨꯒ ꯑꯗꯨꯝ ꯑꯃꯨꯛ ꯎꯅꯔꯁꯤꯀꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ